ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯨꯝꯖꯔꯤ꯫ ꯑꯩꯅ ꯉꯁꯤ ꯁꯥꯒꯠꯆꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯌꯥꯝꯅ ꯉꯜꯂꯤꯉꯩꯒꯤ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤ ꯑꯣꯏꯍꯟꯖꯕꯅꯤ꯫ ꯆꯥꯎꯔꯥꯛꯅ ꯆꯍꯤ 500-400 ꯔꯣꯝꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯒꯠꯆꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯁꯟꯗ꯭ꯌꯥꯒꯤ ꯊꯋꯥꯏ꯫ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯗ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯅꯨꯔꯩ ꯈꯨꯜꯒꯤ ꯀꯩꯊꯦꯜ ꯑꯃꯗ ꯃꯅꯥ ꯃꯁꯤꯡ ꯌꯣꯜꯂꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯆꯦꯜꯂꯛꯂꯒ ꯅꯨꯔꯩꯗ ꯄꯥꯎ ꯑꯃ ꯄꯥꯈꯠꯅ ꯇꯝꯂꯤ꯫ ꯏꯃꯥꯕꯣꯛ, ꯄꯣꯏꯔꯩꯗꯣ ꯂꯥꯏꯋꯣꯛꯅꯩ ꯍꯥꯏꯗꯅ ꯃꯌꯥꯝ ꯂꯥꯏꯀꯠꯅꯔꯒ ꯂꯩꯍꯧꯋꯦ꯫ ꯄꯥꯎꯗꯨ ꯇꯥꯕꯗ ꯅꯨꯔꯩ, ꯍꯥ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯁꯨꯝꯅ ꯄꯥꯈꯠꯅ ꯌꯨꯝꯂꯣꯝꯗ ꯆꯦꯜꯂꯛꯏ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯅꯨꯔꯩꯅ ꯌꯣꯜꯂꯝꯂꯤꯕ ꯃꯅꯥ ꯃꯁꯤꯡ ꯄꯨꯝꯅꯃꯛ ꯇꯥꯁꯤꯟꯗꯨꯅ ꯄꯨꯔꯛꯂꯦ꯫ ꯄꯣꯠ ꯌꯣꯟꯃꯤꯟꯅꯔꯤꯕ ꯏꯃꯥ ꯏꯕꯦꯟꯁꯤꯡꯗꯨ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗ "ꯏꯕꯨꯡꯉꯣ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯅꯨꯔꯩꯅ ꯆꯦꯟꯈ꯭ꯔꯤꯁꯤꯕꯣ?" ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯅꯨꯔꯩꯒꯤ ꯃꯆꯥꯅꯨꯄꯥ ꯄꯣꯏꯔꯩꯗꯨ ꯂꯥꯏꯋꯣꯛꯅꯍꯧꯔꯦ ꯑꯗꯨꯒꯤꯅꯤ ꯍꯥꯏꯅ ꯄꯥꯎ ꯇꯝꯂꯝꯂꯒ ꯅꯨꯔꯩꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯂꯩꯍꯧꯔꯤꯕ ꯏꯃꯥ ꯏꯕꯦꯟꯁꯤꯡꯗꯨꯅ ꯍꯥꯏꯅꯩ, "ꯈꯪꯗ꯭ꯔꯦꯅꯦ, ꯃꯁꯤꯒꯤ ꯂꯥꯏꯁꯦ ꯐꯅꯁꯨ ꯈꯣꯏꯔꯨꯝꯂꯕꯅꯤ, ꯐꯕ ꯀꯧꯕ ꯂꯩꯇꯦ꯫ ꯍꯣꯏꯅꯦ ꯏꯅꯝꯃ, ꯃꯁꯤꯕꯨ ꯀꯔꯝ ꯀꯥꯟꯗ ꯐꯒꯗꯧꯔꯤꯕꯖꯥꯠꯅꯣꯅꯦ, ꯈꯪꯗ꯭ꯔꯦꯅꯦ." ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯔꯩ ꯄꯣꯏꯔꯩꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯌꯨꯝ ꯌꯧꯔꯛꯄꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯃ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯄꯣꯏꯔꯩꯕꯨꯅ ꯎꯞꯁꯤꯜꯂꯒ ꯃꯥꯏꯕꯅ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯔꯩꯒꯤ ꯃꯄꯨꯔꯣꯏꯕ ꯌꯨꯝ ꯑꯗꯨꯒꯤ ꯌꯦꯅꯈꯥꯔꯣꯝꯗꯒꯤ ꯀꯔꯤꯅꯣ ꯈꯔ ꯄꯨꯔꯒ ꯍꯣꯕꯦ ꯆꯦꯜꯂꯛꯏ, ꯑꯗꯨꯒ ꯃꯥꯏꯕ ꯑꯗꯨꯗ ꯄꯤꯈꯤ꯫ ꯅꯨꯔꯩꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯄꯥꯈꯠꯄꯅ ꯌꯥꯗ꯭ꯔꯕꯅꯤ꯫ ꯃꯅꯥꯛꯇ ꯆꯪꯁꯤꯟꯒꯗꯕꯁꯨ ꯃꯥꯏꯕ ꯑꯗꯨꯅ ꯆꯪꯉꯛꯇꯅꯕ ꯍꯥꯏꯕꯗꯒꯤ ꯆꯪꯕ ꯌꯥꯗ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯥꯏꯕ ꯑꯗꯨꯅ ꯂꯩꯋꯥ ꯇꯤꯟꯋꯥ ꯈꯔ ꯁꯣꯟꯗꯨꯅ ꯂꯥꯛꯅꯕꯗꯒꯤ ꯄꯣꯏꯔꯩ ꯒ꯭ꯌꯥꯟ ꯂꯥꯛꯂꯦ꯫ ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯁꯟꯗ꯭ꯌꯥ ꯏꯪ ꯇꯞꯄ ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯟꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯗꯤ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯑꯔꯨꯕ ꯑꯅꯥꯕ ꯑꯃꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯥꯒꯤ ꯃꯄꯥ ꯊꯋꯥꯟꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯂꯣꯟꯗꯨꯅ ꯑꯇꯣꯝꯕꯤ ꯂꯣꯟꯈꯤ꯫ ꯁꯟꯗ꯭ꯌꯥꯒꯤ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯁꯟꯗ꯭ꯌꯥꯕꯨ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯃꯤꯟꯅꯔꯛꯄꯅ ꯁꯟꯗ꯭ꯌꯥꯅ ꯆꯍꯤ 18 ꯁꯨꯔꯛꯄꯗ ꯁꯟꯗ꯭ꯌꯥꯒꯤ ꯃꯃꯥꯇꯣꯟ ꯇꯈꯦꯜꯂꯩꯒꯤ ꯋꯥꯈꯜ ꯍꯣꯡꯈꯤꯗꯨꯅ ꯁꯟꯗ꯭ꯌꯥꯕꯨ ꯑꯣꯠꯄ ꯅꯩꯕ ꯍꯧꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯋꯥꯈꯜ ꯑꯣꯟꯈ꯭ꯔꯤꯕꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦ, ꯃꯥꯒꯤ ꯃꯅꯝꯃ ꯃꯦꯝꯆꯥ ꯅꯣꯡꯃ ꯇꯈꯦꯜꯂꯩ ꯍꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯈꯤ, ꯑꯗꯨꯒ ꯁꯟꯗ꯭ꯌꯥꯕꯨ ꯃꯥꯡꯍꯟꯅꯕ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ "ꯏꯕꯦꯝꯃ ꯇꯈꯦꯜꯂꯩ, ꯁꯟꯗ꯭ꯌꯥꯁꯤ ꯆꯥꯎꯔꯦꯅꯦ, ꯂꯩꯁꯥꯕꯤ ꯐꯥꯔꯛꯂꯦꯅꯦ." "ꯍꯣꯏ ꯏꯅꯝꯃ, ꯁꯨꯝ ꯄꯤꯛꯂꯒ ꯂꯩꯌꯣꯗꯤ ꯌꯥꯕ ꯅꯠꯇꯦꯗꯣ." "ꯅꯪꯗꯤ ꯑꯗꯨꯗ ꯍꯔꯥꯎꯔꯤꯕꯅꯤꯅꯦ, ꯌꯨꯝꯁꯤꯗꯒꯤ ꯅꯪ ꯇꯥꯟꯊꯣꯛꯀꯗꯕ ꯀꯨꯏꯗ꯭ꯔꯕꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯗ꯭ꯔꯦꯅꯦ." "ꯍꯥ, ꯀꯩꯅꯣ ꯏꯅꯝꯃꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯣ? ꯑꯩ ꯋꯥꯈꯜ ꯇꯥꯕ ꯉꯝꯗ꯭ꯔꯦꯕꯣ." "ꯍꯥꯏ ꯑꯄꯪꯕꯤ, ꯃꯥꯅ ꯂꯩꯁꯥꯕꯤ ꯐꯥꯔꯛꯂꯗꯤ ꯃꯥ ꯌꯨꯝ ꯄꯥꯜꯂꯣꯏꯗ꯭ꯔꯣ? ꯃꯥꯗꯤ ꯃꯁꯛ ꯃꯇꯧꯁꯨ ꯐꯖꯕꯅꯤꯅ ꯀꯨꯏꯅ ꯂꯩꯁꯥꯒꯗꯕꯁꯨ ꯃꯥꯟꯗꯦ꯫ ꯅꯪꯗꯤ ꯅꯔꯥꯏꯕꯛ ꯊꯤꯕꯅꯤꯅ ꯅꯆꯥꯁꯨ ꯌꯥꯎꯖꯗ꯭ꯔꯦ꯫ ꯍꯌꯦꯡ ꯁꯟꯗ꯭ꯌꯥꯅ ꯌꯨm ꯄꯥꯜꯂꯒ ꯌꯨꯝꯁꯤꯗ ꯃꯥꯒꯤ ꯅꯨꯄꯥꯗꯨ ꯄꯨꯔꯛꯂꯒ ꯌꯥꯑꯣꯡ ꯏꯜꯍꯜꯂꯣ, ꯃꯗꯒꯤ ꯅꯪ ꯇꯥꯟꯊꯣꯛꯀꯗꯧꯔꯤꯕꯅꯤꯅꯦ꯫ ꯃꯇꯝꯗꯨꯗ ꯅꯪꯗꯤ ꯃꯥꯒꯤ ꯃꯃꯥ ꯑꯁꯦꯡꯕꯁꯨ ꯅꯠꯇꯕꯅꯤꯅ ꯅꯪ ꯀꯔꯤ ꯍꯥꯏꯔꯨꯅꯤ? ꯑꯗꯨꯏ ꯁꯔꯨꯛ ꯃꯥꯕꯨ ꯃꯥꯡꯍꯟꯈ꯭ꯔꯒꯅꯦ ꯑꯇꯣꯞꯄ ꯅꯆꯥ ꯑꯃ ꯌꯣꯛꯆꯕꯗꯨꯅ ꯍꯦꯟꯅ ꯐꯠꯇ꯭ꯔꯣ?" ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯇꯈꯦꯜꯂꯩ ꯋꯥ ꯉꯥꯡꯗ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯈꯜꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯃꯅꯝꯃ ꯃꯦꯝꯆꯥ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯁꯤꯗꯒꯤ ꯇꯈꯦꯜꯂꯩꯒꯤ ꯋꯥꯈꯜꯗ ꯐꯠꯇꯕ ꯋꯥꯈꯜ ꯆꯪꯉꯛꯈꯤ꯫ "ꯏꯅꯝꯃꯅ ꯍꯥꯏꯕ ꯌꯥꯝꯅ ꯆꯨꯝꯃꯤ. ꯃꯥꯅ ꯌꯨꯝ ꯄꯥꯜꯂꯒ ꯌꯨꯝꯁꯤꯗ ꯁꯣꯏꯗꯅ ꯃꯥꯒꯤ ꯅꯨꯄꯥꯗꯨ ꯌꯥꯑꯣꯡ ꯏꯜꯍꯟꯒꯅꯤ. ꯑꯩꯕꯨꯅ ꯃꯃꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯁꯣꯏꯗꯅ ꯇꯥꯟꯊꯣꯛꯂꯒꯅꯤ. ꯑꯗꯨꯏ ꯁꯔꯨꯛ ꯑꯇꯣꯞꯄ ꯏꯆꯥ ꯑꯃ ꯌꯣꯛꯂꯒ ꯅꯨꯡꯉꯥꯏꯅ ꯂꯩꯕꯅ ꯐꯔꯅꯤ." ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯁꯟꯗ꯭ꯌꯥꯕꯨ ꯑꯣꯠꯄ ꯅꯩꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯁꯟꯗ꯭ꯌꯥꯒꯤ ꯃꯄꯥ ꯊꯋꯥꯟꯒꯤ ꯃꯃꯥꯡꯗꯗꯤ ꯂꯨꯅ ꯆꯥꯟꯅ ꯑꯗꯨꯃꯛ ꯇꯧꯔꯤ꯫ ꯁꯟꯗ꯭ꯌꯥꯅ ꯃꯄꯥꯗ ꯍꯥꯏꯒꯗꯕꯁꯨ ꯇꯈꯦꯜꯂꯩꯅ ꯍꯥꯏꯗꯣꯛꯄꯗ ꯐꯨꯒꯅꯤ ꯍꯥꯏꯕꯗꯒꯤ
ꯍꯥꯏꯗꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯟꯗ꯭ꯌꯥ ꯂꯩꯁꯥꯕꯤ ꯐꯥꯗꯨꯅ ꯅꯨꯄꯥ ꯈꯪꯅꯖꯕ ꯍꯧꯔꯦ꯫ ꯑꯃꯔꯣꯝꯗ ꯁꯟꯗ꯭ꯌꯥꯒ ꯈꯪꯅꯖꯕ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯥꯁꯤꯡ ꯑꯁꯤ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯤ ꯉꯥꯛ ꯑꯣꯏꯅ ꯇꯧꯏ꯫ ꯃꯔꯝ ꯑꯁꯤꯅ ꯇꯈꯦꯜꯂꯩꯒꯤ ꯊꯃꯣꯏꯗꯗꯤ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃ ꯊꯋꯥꯟꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯇꯈꯦꯜꯂꯩꯗ ꯍꯥꯏꯔꯛꯏ, "ꯃꯃꯥꯇꯣꯟ, ꯑꯩ ꯃꯇꯝ ꯈꯔ ꯊꯪꯅꯕ ꯈꯨꯜꯁꯤꯗ ꯌꯨꯝ ꯁꯥꯕ ꯆꯠꯂꯨꯈꯤꯒꯦ꯫ ꯏꯊꯟꯇ ꯆꯠꯀꯗꯕ ꯅꯠꯇꯦ, ꯑꯩꯈꯣꯏ ꯅꯨꯄꯥ 3 ꯆꯠꯀꯗꯕꯅꯤ꯫ ꯑꯗꯨꯅ ꯏꯆꯥ ꯁꯟꯗ꯭ꯌꯥꯒ ꯆꯦꯛꯁꯤꯟꯅ ꯂꯩꯔꯝꯃꯨ꯫ ꯃꯥꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯈꯔ ꯁꯦꯟꯅꯕꯤꯕ ꯃꯊꯧ ꯇꯥꯏꯀꯣ꯫ ꯐꯠꯇꯕ ꯃꯤꯒꯤ ꯃꯈꯨꯠꯇꯒ ꯇꯥꯈꯤꯅꯤ." ꯃꯁꯤꯗ ꯇꯈꯦꯜꯂꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯆꯥ ꯁꯟꯗ꯭ꯌꯥꯒꯤꯗꯤ ꯃꯃꯥ ꯑꯩ ꯂꯩꯔꯤꯁꯤꯗꯤ, ꯑꯩꯅ ꯀꯨꯞꯅ ꯁꯤꯟꯅꯔꯤꯌꯦ꯫ ꯏꯆꯥ ꯃꯇꯣꯝꯇꯅꯤ, ꯁꯣꯏꯕ ꯌꯥꯕ ꯅꯠꯇꯦ." ꯇꯈꯦꯜꯂꯩꯒꯤ ꯆꯤꯝꯕꯥꯟ ꯈꯣꯏꯍꯤ ꯇꯩꯕ, ꯄꯨꯛꯇ ꯍꯨ ꯐꯨꯝꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯊꯋꯥꯟꯕꯨ ꯈꯨꯗꯨꯝ ꯆꯟꯈꯤꯗꯨꯅ ꯇꯈꯦꯜꯂꯩꯅ ꯁꯟꯗ꯭ꯌꯥꯗ ꯐꯠꯇꯕ ꯇꯧꯔꯝꯂꯣꯏ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯊꯋꯥꯟ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯂꯥꯡꯐꯩ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯁꯟꯗ꯭ꯌꯥ ꯃꯥꯒꯤ ꯃꯄꯥꯟꯗ ꯍꯥꯏꯈꯤ, "ꯏꯄꯥ ꯏꯕꯨꯡꯉꯣ, ꯈꯔ ꯊꯨꯅ ꯍꯟꯕꯤꯔꯛꯎ꯫ ꯑꯩ ꯏꯄꯥ ꯏꯕꯨꯡꯉꯣ ꯌꯥꯎꯗꯅ ꯌꯨꯝꯁꯤꯗ ꯏꯊꯟꯇ ꯂꯩꯕ ꯀꯤ." ꯁꯟꯗ꯭ꯌꯥꯅ ꯆꯜꯂꯤꯕ ꯄꯥꯎꯈꯣꯡ ꯑꯗꯨ ꯈꯪꯗ꯭ꯔꯕ ꯃꯄꯥꯅ ꯍꯥꯏꯔꯛꯏ, "ꯂꯥꯡꯂꯦꯟ, ꯀꯩꯁꯨ ꯇꯧꯔꯣꯏꯗ꯫ ꯅꯃꯥ ꯂꯩꯔꯤꯁꯤꯗꯤ, ꯅꯃꯥꯒ ꯄꯨꯟꯅ ꯂꯩꯔꯝꯃꯨ꯫ ꯀꯔꯤꯒꯤ ꯀꯤꯔꯨꯅꯤ ꯍꯥꯏꯕꯒꯦ?" ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯋꯥꯟ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯀꯧꯔꯛꯄ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯦ꯫ ꯁꯟꯗ꯭ꯌꯥ ꯀꯞꯅ ꯀꯞꯅ ꯃꯄꯥꯕꯨꯡꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯊꯋꯥꯟꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯇꯈꯦꯜꯂꯩꯅ ꯁꯟꯗ꯭ꯌꯥꯗ ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯔꯣꯏꯗꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯥꯏꯗꯅ ꯁꯨꯍꯟꯈꯤ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯊꯕꯛ ꯍꯦꯟꯃꯟꯈꯤꯕꯅ ꯏꯁꯤꯡ ꯁꯣꯛꯄꯒꯤ ꯃꯇꯝ ꯐꯪꯗꯦ꯫ ꯑꯗꯨꯅ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯇꯣꯛꯂꯒ ꯇꯨꯝꯒꯗꯕ ꯃꯇꯝꯗ ꯏꯁꯤꯡ ꯍꯦꯛ ꯍꯦꯛ ꯁꯣꯛꯏ꯫ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯊꯦꯡꯕ ꯐꯥꯎꯕ ꯏꯁꯤꯡ ꯁꯣꯛꯏ꯫ ꯁꯟꯗ꯭ꯌꯥꯅ ꯏꯁꯤꯡ ꯁꯣꯛꯅꯕꯒꯤꯗꯃꯛ ꯄꯨꯈ꯭ꯔꯤꯗ ꯂꯥꯛꯄꯗ ꯃꯥꯒꯤ ꯇꯨꯡꯗ ꯃꯤ ꯑꯃꯅ ꯀꯧꯔꯛꯈꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯅꯨꯄꯥꯒꯤ ꯈꯣꯟꯖꯦꯜꯅꯤ꯫ ꯁꯟꯗ꯭ꯌꯥ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯇꯨꯡ ꯑꯣꯟꯗꯨꯅ ꯌꯦꯡꯕꯗ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯃꯁꯤꯗ ꯁꯟꯗ꯭ꯌꯥꯅ "ꯀꯅꯥꯅꯣ?" ꯍꯥꯏꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯇꯞꯅ ꯀꯧꯏ꯫ ꯃꯇꯝ ꯑꯁꯤꯗ ꯃꯥꯒ ꯈꯪꯅꯖꯕ ꯅꯨꯄꯥ ꯃꯥꯂꯪꯕ ꯅꯥꯀꯟꯒꯤ ꯃꯣꯡꯁꯣꯡ ꯑꯃꯗꯒꯤ ꯊꯣꯔꯛꯏ꯫ ꯁꯟꯗ꯭ꯌꯥꯅ "ꯀꯔꯤꯒꯤ ꯂꯥꯛꯂꯤꯕꯅꯣ?" ꯍꯥꯏꯅ ꯍꯪꯈꯤ꯫ ꯃꯁꯤꯗ ꯃꯥꯂꯪꯕꯅ "ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ" ꯍꯥꯏꯅ ꯈꯨꯝꯈꯤ꯫ ꯌꯨꯝ ꯑꯁꯤꯗ ꯁꯟꯗ꯭ꯌꯥꯅ ꯋꯥꯅ ꯂꯩꯔꯦ ꯍꯥꯏꯕ ꯃꯥꯂꯪꯕꯅ ꯈꯪꯕꯗꯒꯤ ꯃꯍꯥꯛꯄꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯊꯝꯂꯒꯦ ꯈꯟꯗꯨꯅ ꯃꯥꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯀꯗꯕ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯔꯝꯂꯤꯕꯅꯤ꯫ ꯑꯇꯩꯒꯤ ꯃꯇꯝꯗꯗꯤ ꯎꯅꯕꯒꯤ ꯃꯇꯝ ꯂꯩꯇꯦ꯫ ꯑꯁꯨꯝꯅ ꯃꯥꯂꯪꯕꯒ ꯁꯟꯗ꯭ꯌꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯁꯟꯗ꯭ꯌꯥꯒꯤ ꯃꯃꯥꯇꯣꯟ ꯇꯈꯦꯜꯂꯩ ꯁꯟꯗ꯭ꯌꯥꯕꯨ ꯂꯥꯛꯃꯟꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯊꯤꯕ ꯂꯥꯛꯈꯤ꯫ ꯇꯈꯦꯜꯂꯩ ꯂꯥꯛꯄ ꯎꯕꯗ ꯁꯟꯗ꯭ꯌꯥꯗꯨ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯄꯔꯞ ꯄꯔꯞ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯁꯟꯗ꯭ꯌꯥꯒ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯍꯥꯏꯕꯁꯤꯗꯤ ꯇꯈꯦꯜꯂꯩꯅ ꯈꯪꯍꯧꯈꯤ꯫ ꯇꯈꯦꯜꯂꯩꯅ ꯁꯟꯗ꯭ꯌꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ "ꯏꯁꯤꯡ ꯁꯣꯛꯄꯕꯨ ꯑꯗꯨꯛ ꯀꯨꯏꯕ꯭ꯔꯥ?" ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯁꯤꯗ ꯁꯟꯗ꯭ꯌꯥꯅ "ꯏꯃꯥꯇꯣꯟ, ꯑꯩꯅ ꯇꯨꯁꯟꯕꯗ ꯑꯩꯒꯤ ꯃꯩꯅꯝꯁꯦ ꯃꯨꯠꯈ꯭ꯔꯦ꯫ ꯑꯗꯨꯅ ꯃꯥꯃꯥꯗꯨꯅ ꯂꯥꯛꯄꯗ ꯊꯦꯡꯈꯤꯕꯅꯤ" ꯍꯥꯏꯅ ꯈꯨꯝꯈꯤ꯫ ꯇꯈꯦꯜꯂꯩ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ "ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯂꯥꯛꯑꯣ" ꯍꯥꯏꯗꯨꯅ ꯌꯨꯝꯂꯣꯝꯗ ꯁꯟꯗ꯭ꯌꯥꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯥꯂꯪꯕꯁꯨ ꯅꯤꯡꯕ ꯀꯥꯏꯅ ꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯃꯥꯂꯪꯕꯅ ꯁꯟꯗ꯭ꯌꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯁꯟꯗ꯭ꯌꯥꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯁꯟꯗ꯭ꯌꯥꯕꯨ ꯁꯦꯟꯅꯕꯤꯔꯝꯂꯕꯗꯤ ꯁꯟꯗ꯭ꯌꯥꯒꯤ ꯊꯋꯥꯏ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯤꯕ ꯋꯥꯔꯤ ꯑꯁꯤ ꯂꯩꯔꯝꯂꯣꯏꯗꯕꯅꯤ꯫ ꯁꯟꯗ꯭ꯌꯥꯅ ꯏꯃꯨꯡ ꯍꯦꯛ ꯆꯪꯉꯛꯄꯒ ꯃꯥꯅ ꯄꯥꯏꯔꯤꯕ ꯄꯨꯟ ꯑꯗꯨ ꯃꯥꯒꯤ ꯃꯃꯥꯇꯣꯟ ꯇꯈꯦꯜꯂꯩꯅ ꯊꯨꯒꯥꯏꯈꯤ꯫ ꯑꯗꯨꯒ ꯅꯨꯡꯗꯥꯡꯁꯤꯗ ꯀꯔꯤꯒꯤ ꯃꯤ ꯎꯅꯔꯤꯕꯅꯣ ꯍꯥꯏꯅ ꯆꯩꯕ ꯉꯥꯡꯕ ꯍꯧꯔꯛꯏ꯫ ꯁꯟꯗ꯭ꯌꯥꯁꯨ ꯍꯥꯏꯕ ꯏꯀꯥꯏꯗꯨꯅ ꯎꯅꯗꯦ ꯍꯥꯏꯅ ꯋꯥꯐꯝ ꯑꯗꯨ ꯂꯣꯠꯁꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯖꯔꯤ꯫ ꯇꯈꯦꯜꯂꯩꯅ "ꯉꯁꯥꯏ ꯅꯪꯅ ꯃꯩꯅꯝ ꯊꯥꯜꯂꯒ ꯐꯝꯃꯤꯟꯅꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯀꯅꯥꯅꯣ?" ꯍꯥꯏꯅ ꯍꯪꯉꯤ꯫ ꯁꯟꯗ꯭ꯌꯥ ꯈꯨꯝꯈꯤꯗꯦ꯫ ꯃꯃꯥ ꯑꯇꯣꯝꯕꯤꯒꯤ ꯆꯩꯐꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯁꯟꯗ꯭ꯌꯥꯅ ꯃꯥꯒ ꯎꯅꯔꯤꯕ ꯑꯗꯨ ꯃꯥꯂꯪꯕꯅꯤ ꯍꯥꯏꯅ ꯀꯞꯇꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯈꯔ ꯐꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯍꯥꯏꯔꯨꯕꯅꯤ, ꯑꯗꯨꯕꯨ ꯍꯦꯟꯅ ꯐꯨꯕ ꯍꯧꯔꯛꯏ꯫ ꯅꯨꯡꯗꯥꯡ ꯑꯁꯤꯒꯨꯝꯕ ꯑꯊꯦꯡꯕ ꯃꯇꯝ ꯑꯁꯤꯗ ꯏꯁꯤꯡ ꯁꯣꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯅꯨꯄꯥ ꯅꯍꯥ ꯎꯅꯩ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯈꯤ꯫ ꯇꯈꯦꯜꯂꯩꯅ ꯐꯨꯕꯗ ꯁꯟꯗ꯭ꯌꯥ ꯃꯆꯤꯟꯕꯥꯟꯁꯨ ꯇꯠꯂꯦ, ꯃꯅꯥꯇꯣꯟꯁꯨ ꯀꯥꯏꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯦ꯫ ꯁꯟꯗ꯭ꯌꯥ ꯒ꯭ꯌꯥꯟ ꯃꯥꯡꯕ ꯍꯧꯔꯛꯂꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯇꯈꯦꯜꯂꯩꯅ ꯁꯟꯗ꯭ꯌꯥꯕꯨ
ꯌꯨꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯈꯪ ꯏꯟꯕꯗ ꯁꯟꯗ꯭ꯌꯥ ꯌꯨꯝꯒꯤ ꯊꯣꯡꯖꯤꯟ ꯄꯥꯟꯗ ꯃꯀꯣꯛ ꯆꯩꯁꯤꯟꯗꯨꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯂꯣꯏꯈꯤ꯫ ꯃꯁꯤꯗꯒꯤ ꯐꯠꯇ꯭ꯔꯕ ꯇꯈꯦꯜꯂꯩꯅ ꯁꯟꯗ꯭ꯌꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯀꯔꯝꯅ ꯇꯧꯒꯅꯤ ꯍꯥꯏꯅ ꯈꯟꯈꯤ꯫ ꯃꯁꯨꯝꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯌꯨꯝ ꯑꯗꯨꯒꯤ ꯁꯪꯒꯣꯏ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯀꯨꯝ ꯑꯃ ꯇꯧꯗꯨꯅ ꯁꯟꯗ꯭ꯌꯥꯒꯤ ꯑꯁꯤꯕ ꯃꯁꯥ ꯑꯗꯨ ꯐꯨꯝꯖꯤꯟꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯈꯦꯜꯂꯩ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯟꯗ꯭ꯌꯥꯗꯒꯤ ꯇꯥꯍꯧꯕ ꯏꯁꯤꯡ ꯑꯗꯨ ꯋꯥꯏ ꯇꯩꯊꯣꯛꯇꯨꯅ ꯃꯥꯡꯍꯟꯈꯤ꯫ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯔꯒ ꯃꯍꯥꯛ ꯐꯃꯨꯡꯗ ꯇꯨꯝꯈ꯭ꯔꯦ꯫ ꯑꯁꯣꯝꯗ ꯃꯥꯂꯪꯕ ꯌꯨꯝ ꯌꯧꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯊꯔꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯇꯨꯝꯕ ꯌꯥꯈꯤꯗꯦ꯫ ꯁꯟꯗ꯭ꯌꯥꯕꯨ ꯃꯥꯒꯤ ꯃꯃꯥꯇꯣꯟ ꯑꯗꯨꯅ ꯐꯨꯕꯤꯔꯝꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯂꯥꯡꯇꯛꯅꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯐꯃꯨꯡꯗꯒꯤ ꯑꯃꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯁꯟꯗ꯭ꯌꯥꯒꯤ ꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯐꯨꯕꯤ ꯆꯩꯕꯤꯔꯝꯂꯕꯗꯤ ꯁꯟꯗ꯭ꯌꯥꯕꯨ ꯄꯨꯔꯛꯂꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯈꯟꯈꯤ꯫ ꯑꯗꯨꯕꯨ ꯁꯟꯗ꯭ꯌꯥꯒꯤ ꯌꯨꯝ ꯌꯧꯔꯛꯄꯗ ꯀꯅꯥꯁꯨ ꯀꯔꯤꯁꯨ ꯂꯥꯡꯂꯝꯗ꯭ꯔꯦ꯫ ꯃꯁꯤꯗ ꯃꯥꯂꯪꯕꯅ ꯈꯟꯖꯈꯤ ꯁꯟꯗ꯭ꯌꯥ ꯍꯣꯏꯁꯨ ꯇꯨꯝꯈ꯭ꯔꯦ ꯍꯥꯏꯅ꯫ ꯃꯥꯂꯪꯕꯁꯨ ꯃꯥꯒꯤ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯇꯨꯡꯗ ꯃꯤ ꯑꯃꯅ ꯏꯟꯅꯔꯛꯄꯒꯤ ꯁꯥꯍꯨꯝ ꯑꯃ ꯐꯪꯏ꯫ ꯃꯥꯂꯪꯕꯅ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯕꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯥꯂꯪꯕꯗꯨ ꯍꯩꯅꯔꯛꯇ꯭ꯔꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯄ꯭ꯔꯞ ꯂꯥꯛꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯗꯨꯃ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯃꯥꯂꯪꯕ ꯁꯟꯗ꯭ꯌꯥꯒꯤ ꯌꯨꯝꯂꯣꯝꯗ ꯂꯥꯛꯈꯤ꯫ ꯌꯨꯝꯗꯤ ꯆꯪꯗꯦ, ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯍꯧꯕ ꯆꯣꯔꯐꯣꯟ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯂꯒ ꯂꯩꯈꯤ꯫ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯅꯨꯡꯇꯤꯒꯤ ꯇꯧꯕ ꯊꯕꯛꯅꯤ꯫ ꯁꯟꯗ꯭ꯌꯥꯒ ꯃꯥꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯃꯛ ꯐꯪꯗ꯭ꯔꯕꯁꯨ ꯎꯅꯕꯗꯤ ꯐꯪꯏ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯃꯗꯤ ꯁꯟꯗ꯭ꯌꯥ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯈꯤꯗꯦ꯫ ꯃꯥꯂꯪꯕ ꯐꯅ ꯀꯨꯏꯅ ꯌꯦꯡꯈꯤ, ꯑꯗꯨꯕꯨ ꯊꯣꯛꯂꯛꯃꯟꯗ꯭ꯔꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯃ ꯁꯟꯗ꯭ꯌꯥ ꯍꯣꯏꯗ ꯆꯪꯈꯤ, ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯔꯛꯏ꯫ ꯃꯥꯂꯪꯕꯅ ꯆꯦꯟꯁꯤꯟꯗꯨꯅ ꯁꯟꯗ꯭ꯌꯥ ꯂꯩꯍꯧꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯁꯤꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯗꯤ ꯅꯍꯥꯟꯗꯒꯤ ꯃꯃꯥ ꯑꯍꯟꯒꯤ ꯃꯄꯥꯝꯗ ꯆꯠꯂꯨꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤ, ꯂꯩꯍꯧꯗꯦ ꯍꯥꯏꯅ ꯈꯨꯝꯂꯛꯏ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯥꯂꯪꯕ ꯆꯤꯡꯅꯕ ꯄꯥꯈꯠꯄꯅ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯥꯒ ꯉꯔꯥꯡ ꯊꯦꯡꯅꯔꯝꯃꯤ, ꯅꯨꯡꯗꯥꯡ ꯑꯊꯦꯡꯕ ꯐꯥꯎꯕ ꯂꯩꯔꯝꯃꯤ ꯍꯥꯏꯕꯗꯨ ꯏꯀꯥꯏꯕꯗꯒꯤ ꯍꯥꯏꯗꯣꯛꯇ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯂꯩꯀꯥꯏ ꯃꯤ ꯃꯊꯪ ꯈꯪꯅꯔꯛꯇꯨꯅ ꯇꯈꯦꯜꯂꯩꯒꯤ ꯌꯨꯝꯗ ꯃꯤꯌꯥꯝ ꯍꯧꯗꯨꯅ ꯂꯥꯛꯅꯔꯦ, ꯑꯗꯨꯒ ꯁꯟꯗ꯭ꯌꯥ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯅ ꯍꯪꯅꯔꯛꯏ꯫ ꯃꯁꯤꯗ ꯇꯈꯦꯜꯂꯩ ꯈꯨꯝꯐꯝ ꯈꯪꯗꯗꯨꯅ ꯑꯃ ꯑꯃꯨꯛ ꯈꯨꯝ ꯇꯧꯗꯨꯅ ꯂꯩꯔꯦ꯫ ꯇꯈꯦꯜꯂꯩꯅ ꯍꯥꯏꯔꯛꯏ, ꯉꯍꯥꯟ ꯃꯥꯒꯤ ꯃꯃꯥꯍꯟꯒꯤ ꯃꯄꯥꯝꯗ ꯆꯠꯂꯨꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤ ꯍꯥꯏꯅ ꯈꯨꯝꯈꯤ꯫ ꯃꯁꯤꯗ ꯅꯨꯄꯤ ꯑꯃꯅ, ꯀꯔꯤ, ꯉꯔꯥꯡꯗꯅꯤꯅꯦ ꯑꯩꯅ ꯃꯉꯣꯟꯗꯒꯤ ꯐꯤ ꯁꯥꯕꯒꯤ ꯇꯦꯡ ꯋꯥꯏꯕꯗꯣ, ꯅꯪꯅ ꯑꯉꯥꯡꯗꯣ ꯀꯗꯥꯏꯗ ꯃꯥꯡꯍꯟꯈ꯭ꯔꯒꯦ? ꯅꯪꯅ ꯑꯉꯥꯡꯗꯣ ꯑꯣꯠꯄ ꯍꯦꯟꯃꯟꯕꯗꯨꯗ ꯏꯆꯥꯗꯣ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯆꯦꯜꯂꯝꯃꯅꯤ꯫ ꯅꯪꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯤꯅꯦ꯫ ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯇꯈꯦꯜꯂꯩꯕꯨ ꯐꯨꯔꯝꯃꯤ, ꯑꯗꯨꯕు ꯇꯈꯦꯜꯂꯩꯅ ꯃꯍꯥꯛ ꯃꯥꯡꯈ꯭ꯔꯕꯁꯨ ꯑꯩꯅ ꯊꯤꯒꯅꯤ, ꯑꯩ ꯃꯇꯨꯡꯗ ꯃꯥꯕꯨ ꯐꯨꯕ ꯆꯩꯕ ꯇꯧꯔꯔꯣꯏ, ꯃꯌꯥꯝꯅꯁꯨ ꯃꯥꯕꯨ ꯊꯤꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯀꯞꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯂꯪꯕ ꯆꯣꯡꯊꯣꯔꯛꯇꯨꯅ, ꯍꯦ ꯅꯨꯄꯤ ꯆꯤꯟꯊꯤꯕꯤ, ꯉꯔꯥꯡ ꯑꯍꯤꯡ ꯑꯊꯦꯡꯕ ꯐꯥꯎꯕ ꯃꯥꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯔꯝꯂꯤꯕꯅꯤ꯫ ꯅꯪꯅ ꯃꯍꯥꯛꯄꯨ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯐꯥꯎꯕ ꯏꯁꯤꯡ ꯍꯣꯜꯍꯟꯕ ꯑꯩꯅ ꯀꯔꯤꯒꯤ ꯈꯪꯗꯅꯤ? ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝ ꯊꯕꯥꯛ ꯐꯨꯅꯈ꯭ꯔꯦ꯫ ꯏꯃꯥꯏꯄꯦꯝꯃ, ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯕꯨ ꯏꯁꯤꯡ ꯍꯣꯜꯍꯟꯕ ꯉꯝꯁꯨ ꯉꯝꯃꯤꯗꯀꯣ ꯏꯕꯦꯝꯃ ꯇꯈꯦꯜꯂꯩ, ꯅꯆꯥ ꯅꯠꯇꯦ ꯃꯇꯥꯒꯨꯝ ꯑꯗꯨꯛ ꯊꯤꯅ ꯋꯣꯠꯄ, ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯋꯣꯠꯄꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯅꯨꯡꯗꯥꯡ ꯇꯨꯝꯖꯒꯗꯕ ꯐꯥꯎꯕ ꯍꯦꯛ ꯇꯨꯝꯍꯟꯗꯕ ꯃꯈꯩ ꯋꯣꯠꯂꯤꯗꯀꯣ꯫ ꯑꯗꯨꯛ ꯐꯠꯇꯕ ꯅꯕꯨꯛ ꯆꯦꯜꯗꯨꯅꯗꯤ ꯀꯗꯥꯏꯗꯒꯤ ꯅꯄꯥꯔꯩ ꯅꯃꯣꯝ ꯁꯥꯠꯀꯅꯤ? ꯃꯁꯤꯗ ꯅꯨꯄꯥ ꯑꯃꯅ ꯃꯥꯂꯪꯕꯗ ꯍꯪꯉꯛꯏ, ꯏꯕꯨꯡꯉꯣ, ꯅꯪꯒ ꯀꯔꯝꯅ ꯊꯦꯡꯅꯍꯧꯕꯅꯣ? ꯃꯥꯂꯪꯕ ꯏꯀꯥꯏꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯉꯔꯥꯡꯁꯦ ꯃꯥꯕꯨ ꯂꯧꯔꯨꯔꯒꯦ ꯈꯟꯗꯨꯅ ꯑꯩ ꯅꯨꯡꯗꯥꯡ ꯑꯊꯦꯡꯕ ꯑꯗꯨꯗ ꯂꯥꯛꯈꯤ꯫ ꯅꯍꯥꯟꯈꯩꯗꯤ ꯃꯃꯥꯇꯣꯟ ꯁꯦꯟꯅꯕꯅꯤ, ꯑꯗꯨꯕꯨ ꯉꯔꯥꯡꯗꯤ ꯁꯦꯟꯅꯔꯛꯇ꯭ꯔꯦ꯫ ꯇꯟꯖꯥ ꯆꯥꯔꯦ ꯈꯟꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯃꯥꯇꯣꯟ ꯂꯥꯛꯈꯤ, ꯑꯗꯨꯒ ꯃꯥꯕꯨ ꯄꯨꯈꯤꯕꯅꯦ꯫ ꯑꯩꯁꯨ ꯅꯥꯀꯟꯗ ꯂꯨꯝꯂꯒ ꯂꯩꯈꯤ꯫ ꯃꯈꯣꯏꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯑꯩꯁꯨ ꯌꯨꯝꯗ ꯍꯜꯂꯛꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯥꯂꯪꯕꯅ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯂꯤꯈꯤ꯫ ꯃꯁꯤꯗꯒꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯁꯟꯗ꯭ꯌꯥ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯅ ꯇꯈꯦꯜꯂꯩꯕꯨ ꯐꯨꯕ ꯍꯧꯔꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯁꯟꯗ꯭ꯌꯥꯒꯤ ꯃꯄꯥꯕꯨꯡ ꯊꯋꯥꯟ ꯄꯥꯎ ꯑꯗꯨ ꯇꯥꯕꯗꯒꯤ ꯆꯦꯜꯂꯛꯇꯨꯅ, ꯊꯧꯗꯣꯛ ꯑꯗꯨ ꯀꯔꯝꯅ ꯊꯣꯛꯂꯤꯕꯅꯣ? ꯑꯩꯅ ꯆꯠꯂꯝꯗꯥꯏꯗ ꯏꯆꯥꯅ ꯀꯤ ꯍꯥꯏꯍꯧꯕꯗꯣ ꯑꯩ ꯍꯧꯖꯤꯛꯇ ꯋꯥꯈꯜ ꯂꯥꯛꯂꯦ꯫
ꯏꯆꯥ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯅ ꯍꯪꯕ ꯍꯧꯔꯛꯂꯦ ꯂꯕꯨꯛ ꯂꯝꯍꯥꯡ ꯐꯥꯎꯗꯨꯅ ꯅꯨꯡꯁꯥ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯕ ꯃꯈꯩ ꯃꯤꯠꯂꯨ ꯏꯔꯥ ꯆꯦꯟꯗꯨꯅ ꯆꯦꯜꯂꯛꯂꯒ ꯇꯈꯦꯜꯂꯩꯗ ꯁꯤꯟꯅꯔꯝꯕ ꯃꯅꯤ ꯑꯗꯨꯕु ꯀꯗꯥꯏꯅꯣ ꯍꯥꯏꯅ ꯇꯈꯦꯜꯂꯩꯗ ꯍꯪꯕ ꯃꯇꯧ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨ ꯅꯨꯡꯉꯥꯏꯇꯕꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯅꯩ ꯇꯈꯦꯜꯂꯩꯁꯨ ꯋꯥꯈꯜ ꯇꯥꯔꯛꯄꯒꯨꯝ ꯇꯧꯔꯛꯏ ꯑꯁꯨꯝ ꯅꯤꯡꯉꯝꯂꯛꯇ꯭ꯔꯗꯨꯅ ꯀꯟꯅ ꯂꯥꯎꯅ ꯍꯥꯏꯔꯛꯏ ꯏꯆꯥꯗꯣ ꯉꯔꯥꯡ ꯑꯩꯅ ꯍꯥꯠꯈ꯭ꯔꯦ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯈ꯭ꯔꯦ ꯏꯔꯥꯜꯒꯤ ꯆꯩꯔꯥꯛ ꯑꯩꯕꯨꯁꯨ ꯍꯥꯠꯄꯤꯔꯣ ꯑꯁꯨꯝꯅ ꯂꯥꯎꯔꯛꯄꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯕ ꯁꯔꯝꯆꯠ ꯆꯠꯄꯤ ꯅꯨꯄꯤ ꯅꯪꯗꯤ ꯍꯥꯠꯂꯒ ꯃꯇꯤꯛ ꯆꯥꯏ ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯃꯥꯕꯨ ꯐꯨꯈꯤ ꯃꯁꯤꯗꯒꯤ ꯇꯈꯦꯜꯂꯩ ꯋꯥꯈꯜ ꯆꯣꯏꯔꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯈꯪꯍꯧꯗꯅ ꯍꯨꯝꯂꯛꯄ ꯃꯦꯝꯆꯥꯒꯤ ꯅꯣꯡꯂꯩꯅ ꯃꯃꯥꯅ ꯃꯆꯥ ꯍꯥꯠꯈꯤ ꯇꯈꯦꯜꯂꯩꯁꯨ ꯀꯣꯟꯅꯗ ꯑꯁꯨꯝ ꯅꯤꯡꯉꯝꯂꯛꯇ꯭ꯔꯗꯨꯅ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯖꯤꯟꯈꯤ ꯃꯌꯥꯝꯅꯒ ꯐꯨꯕꯅꯦ ꯑꯉꯥꯎꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯝꯕ ꯊꯋꯥꯟꯒꯤ ꯏꯃꯨꯡ ꯉꯁꯤꯗꯤ ꯀꯥꯡꯈꯣꯡ ꯆꯥꯏꯔꯕ ꯏꯃꯨꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯦꯟꯅ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯇꯈꯦꯜꯂꯩꯅ ꯒ꯭ꯌꯥꯟ तारीꯉꯩ ꯁꯟꯗ꯭ꯌꯥꯒꯤ ꯑꯁꯤꯕ ꯃꯁꯥ ꯑꯗꯨ ꯀꯗꯥꯏꯗ ꯍꯨꯟꯗꯣꯛꯈꯤ ꯍꯥꯏꯕ ꯀꯅꯥꯅꯁꯨ ꯍꯪꯍꯧꯗ꯭ꯔꯦ ꯃꯔꯝ ꯑꯁꯤꯅ ꯁꯟꯗ꯭ꯌꯥꯒꯤ ꯃꯊꯧ ꯃꯉꯝ ꯇꯧꯗ꯭ꯔꯤꯕ ꯑꯁꯤꯕ ꯃꯁꯥ ꯑꯗꯨꯒꯤ ꯊꯋꯥꯏꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯑꯀꯤ ꯑꯈꯪ ꯅꯪꯍꯟꯗꯨꯅ ꯃꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯅꯕ ꯍꯣꯠꯅꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯋꯥꯟꯁꯨ ꯋꯥꯈꯜ ꯂꯩꯅꯥ ꯅꯥꯗꯨꯅ ꯌꯥꯝꯅ ꯀꯨꯏꯅ ꯅꯥꯔꯝꯂꯒ ꯂꯩꯈꯤꯗ꯭ꯔꯦ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯨ ꯍꯥꯏꯕꯕꯨ ꯇꯈꯦꯜꯂꯩꯅ ꯑꯣꯏꯔꯦ ꯃꯇꯝ ꯑꯁꯤꯗ ꯃꯤꯐꯠꯇ ꯃꯦꯝꯆꯥꯅ ꯇꯈꯦꯜꯂꯩꯕꯨ ꯁꯦꯟꯅꯕꯤꯕꯒꯤ ꯅꯃꯥꯗ ꯌꯨꯝ ꯑꯗꯨꯗ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯂꯩꯁꯤꯟꯈꯤ ꯑꯁꯨꯝꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯛꯄ ꯅꯨꯃꯤꯠ 20ꯃꯨꯛ ꯁꯨꯔꯛꯂꯦ ꯅꯣꯡꯃ ꯅꯨꯡꯗꯥꯡ ꯑꯃ ꯃꯦꯝꯆꯥꯒꯤ ꯅꯨꯄꯥ ꯃꯥꯏꯃꯨ ꯁꯪꯒꯣꯏꯒꯤ ꯃꯅꯤꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯍꯪꯆꯤꯠ ꯂꯥꯡꯂꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯃꯃꯥꯡꯗ ꯍꯧꯔꯤꯕ ꯅꯣꯕꯥꯞ ꯄꯥꯝꯕꯤ ꯑꯗꯨꯗꯒꯤ ꯅꯣꯕꯥꯞ ꯇꯥꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯈꯤ ꯑꯗꯨꯕꯨ ꯇꯥꯕꯗꯤ ꯎꯈꯤꯗꯦ ꯃꯁꯤꯗꯒꯤ ꯃꯥꯏꯃꯨꯅ ꯆꯪꯁꯤꯟꯗꯨꯅ ꯅꯣꯕꯥꯞ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕꯗ ꯅꯣꯕꯥꯞ ꯑꯃꯠꯇ ꯇꯥꯔꯝꯗꯦ ꯃꯍꯥꯛꯅ ꯅꯣꯕꯥꯞ ꯃꯊꯛ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯈꯠꯂꯨꯕꯗ ꯅꯨꯄꯤ ꯑꯃ ꯃꯀꯣꯛ ꯃꯈꯥꯗ ꯌꯨꯡꯊꯔꯒ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯥꯏꯃꯨ ꯀꯟꯅ ꯂꯥꯎꯔꯒ ꯏꯃꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯏ ꯇꯟꯖꯥ ꯑꯗꯨꯗ ꯌꯨꯝꯒꯤ ꯊꯣꯡꯖꯥꯎ ꯑꯗꯨ ꯂꯣꯟꯁꯤꯜꯂꯒ ꯂꯩꯔꯝꯈꯤ ꯃꯍꯥꯛꯅ ꯇꯨꯡ ꯑꯃꯨꯛ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯕꯗ ꯅꯨꯄꯤ ꯑꯗꯨ ꯇꯞꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯏ ꯃꯁꯤꯗꯒꯤ ꯃꯥꯏꯃꯨꯗꯨ ꯃꯥꯡꯒꯣꯜ ꯀꯥꯆꯤꯟꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯔꯒ ꯃꯀꯣꯛ ꯑꯗꯨ ꯐꯛꯂꯥꯡꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ ꯃꯇꯝ ꯑꯁꯤꯗ ꯃꯥꯏꯃꯨꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯃꯥꯏꯃꯨꯒꯤ ꯃꯁꯥ ꯁꯥꯒꯜ ꯄꯥꯏꯔꯒ ꯆꯤꯡꯈꯠꯂꯝꯃꯤ ꯃꯥꯏꯃꯨ ꯀꯤꯕ ꯈꯔ ꯐꯔꯦ ꯃꯍꯥꯛꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯛꯄꯗꯗꯤ ꯃꯥꯅ ꯂꯩꯔꯤꯕ ꯑꯁꯤ ꯌꯨꯝꯒꯤ ꯁꯪꯒꯣꯏꯅꯤ ꯍꯥꯏꯕ ꯈꯪꯂꯛꯂꯦ ꯑꯗꯨꯒ ꯃꯥꯅ ꯊꯣꯡ ꯍꯥꯡꯅꯅꯕ ꯊꯤꯜꯂꯨꯔꯤꯕ ꯑꯗꯨꯅ ꯐꯛꯂꯥꯡꯗꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯂꯛꯂꯦ ꯃꯁꯤꯗ ꯃꯍꯥꯛꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯕꯨ ꯏꯃꯨꯡꯗ ꯄꯔꯞ ꯄꯔꯞ ꯄꯨꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯍꯩ ꯑꯩꯈꯣꯏ ꯌꯨꯝꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯃꯐꯝꯁꯦ ꯂꯥꯏꯒꯤ ꯃꯀꯣꯟꯅꯤꯅꯦ ꯑꯁꯨꯝꯅ ꯃꯥꯏꯃꯨꯅ ꯍꯥꯏꯔꯛꯄꯗ ꯇꯈꯦꯜꯂꯩꯗꯤ ꯀꯟꯅ ꯅꯣꯛꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯕꯨꯠ ꯅꯠꯇꯦꯅꯦ ꯑꯄꯪꯕ ꯏꯆꯥ ꯁꯟꯗ꯭ꯌꯥꯅꯤꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯀꯟꯅ ꯅꯣꯛꯂꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯃꯦꯝꯆꯥ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯔꯝꯗ ꯃꯥꯏꯃꯨ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥꯁꯤꯡꯗꯤ ꯈꯪꯗꯦ ꯃꯦꯝꯆꯥ ꯈꯛꯇꯅ ꯈꯪꯕꯅꯤ ꯃꯁꯤꯗꯒꯤ ꯃꯦꯝꯆꯥꯅ ꯍꯌꯦꯡꯃꯨꯛ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯊꯥꯗꯣꯛꯂꯒ ꯆꯠꯂꯁꯤ ꯑꯗꯨꯒ ꯌꯨꯝꯁꯤ ꯌꯣꯟꯊꯣꯛꯈ꯭ꯔꯁꯤ ꯋꯥꯐꯝ ꯑꯗꯨ ꯃꯥꯏꯃꯨꯗꯤ ꯀꯌꯥ ꯌꯥꯅꯤꯡꯗꯦ ꯃꯤꯒꯤ ꯌꯨꯝꯁꯤꯕꯨ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯃꯄꯨ ꯁꯥꯔꯒ ꯌꯣꯟꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯈꯤ ꯋꯥꯐꯝ ꯑꯗꯨ ꯃꯦꯝꯆꯥꯒꯤ ꯃꯅꯥꯗ ꯍꯥꯞꯇꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯅꯨꯡꯗꯥꯡ ꯊꯦꯡꯖꯤꯜꯂꯛꯄꯗꯒꯤ ꯃꯊꯪ ꯇꯨꯝꯅꯔꯦ ꯇꯟꯖꯥ ꯑꯁꯤꯗ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯖꯥꯎ ꯑꯗꯨ ꯗꯪ ꯊꯤꯜꯂꯛꯈꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯃꯦꯝꯆꯥꯅ ꯇꯥꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯦꯝꯆꯥ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯈꯤꯕꯒꯨꯝ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯀꯅꯥꯗꯁꯨ ꯍꯥꯏꯔꯝꯗꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯕ ꯊꯣꯔꯛꯂꯦ ꯑꯁꯨꯝꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯕꯒ ꯁꯨꯃꯥꯡꯂꯣꯝꯗ ꯄꯣꯠꯌꯣꯝ ꯑꯃ ꯂꯩꯕꯗꯨ ꯎꯈꯤ ꯃꯇꯝ ꯑꯁꯤꯗ ꯃꯦꯝꯆꯥꯅ ꯁꯨꯃꯥꯡꯗ ꯀꯨꯝꯊꯗꯨꯅ ꯐꯤ ꯃꯌꯣꯞ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯀꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯉꯤ ꯐꯤ ꯃꯅꯨꯡ ꯑꯗꯨꯗ ꯌꯣꯝꯂꯝꯂꯤꯕ ꯑꯗꯨ ꯑꯇꯩ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯥ ꯃꯁꯥꯒꯤ ꯑꯀꯛꯄ ꯃꯀꯣꯛ ꯑꯣꯏꯔꯝꯂꯦ ꯃꯗꯨ ꯎꯕꯗꯒꯤ ꯃꯦꯝꯆꯥ ꯀꯟꯅ ꯂꯥꯎꯔꯒ ꯏꯃꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯏ ꯃꯇꯝ ꯑꯁꯤꯗ ꯁꯟꯗ꯭ꯌꯥꯒꯤ ꯃꯃꯥꯇꯣꯟ ꯇꯈꯦꯜꯂꯩ ꯂꯦꯞꯂꯒ ꯌꯥꯝꯅ ꯀꯤꯕ ꯁꯛꯇꯝ ꯑꯃꯗ ꯂꯩꯔꯝꯈꯤ ꯃꯗꯨ ꯎꯔꯨꯕꯗ ꯃꯦꯝꯆꯥ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯦ ꯃꯍꯥꯛꯅ ꯑꯁꯨꯝ ꯆꯦꯜꯂꯛꯄꯗ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯌꯧꯔꯛꯂꯦ ꯃꯦꯝꯆꯥ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯕꯗ ꯃꯥꯒꯤ ꯍꯦꯛ ꯃꯃꯥꯏ ꯃꯄꯥ ꯆꯞ ꯆꯥꯅ
Magi nupa maimu adu mamai nama saru ngakta oiraba akiba saktam amada lepamki. Madu ubada memsa kanna lauraga longna taki. Mahakna gyan mangdaga taba aduda pukri manungda oina tasinki. Masidagi mahak sor honba ngamdraduna kudak aduda siki. Masiki matung nongale. Maimu amadi magi masasing loina haugatnare adugu takhilaidi ningaidana tumli. Maimuna haugalakpada memsadi leiramdre aduga thungsu hangami. Maimu kaisu khanjillude mana hana haugatkraboi ningduna adum leithokhi. Adubu pukrida asiba ama tare haiduna koilang langnarakpa aduda maimu su chenduna yengki. Magi nupi memsa oiramba aduda maimu songthaduna chingkhatkhi. Mayamsu mathang chongthanarakduna asiba adu chingkhatpa aduda mating pangki. Adubu yamna ngakpa akiba amana memsana leiba jaga adu yamna kanna natrabasu ising adu lumpu sai haina mayamna hainarai. Asumna memsagi asiba masa adu maimugi yumlomda puduna poloikhi. Aduga takhelegi yum aduda kanasu laikhidrei. Matam khara leiraga thawangi manaw nupa tompok yum aduda amuk lakhi. Matam kharadi kaisu thoidokpa tawkhidi. Lekai miyamna yum adugi maramda wari punamak libadagi maiba tanaduna laison tinson tawduna yum aduda laikhibani. Yum aduda mi leire haiba hek tabaga karaida leirubano khangde takhelei yum aduda hekta lakhi. Yum aduda leiribasing adunasu mabu taramna adumak tawbi. Asumna yum aduda leirakpa tha tayak surakpada nongma nungdang ama takhileina yum aduda laitin changba ngamdanaba thamliba isaipu adu mapanda puthoklaga khara thapna puraga thugaikhi. Asumna numidang dum haukhre. Mathangi numit adi numidangda nureina mana masing jolingai magi masa nupa poirei adu laiwokna hore haina pau tambadagi nurei jumlomda chenkhi. Asumna poirei maibana layengbadagi gyan laklaba matung maibana poirei da hangi. Ibungo nupa masa nangbu ngasai karai chaluge. Masida poireina khumi kaisu chatena. Adudi nangna ngasigi numit asida nangna kikhiba swai laukhibaga leibro. Masida poireina hairi leiye aina sangoi maningda hauba champra pambidagi champra sage haiduna hekpa changubada yamna namthiba manam amanami. Aduga mi wari sanabagi khonjel su tari. Matamdu nungdanga changakpani. Khara mamba horokpa matamni. Aisu mamga mamsilapane hainarakchaduna champra do hektana adum thorae. Matam aduda tunglomdagi ibungo champra hekho haina kauri. Aina khangprek khangna tung oduna jinglubada nupi ama leplaga makhut tingthoklaga lerame. Madu ubudagi ai khangduna adum gyan mangkhre. Aina wakhan tarakpada mayamgi nakta lerammisni. Wafam adu tabada maiba aduna hari. Hai nakhoida aina lai changanaba thambiramba isaipu adu leiribra amukta yengu hai. Maibana hairakpagi matung inna tompokna imungda changchinduna yengki. Isaipu adu leiramdrei. Mapanda parprap chenthoraklaga maibada lehaudi haina tamki. Maiba aduna hairi adudi hauji lai unariba ibungo aduna haiba sangoi maning adomda chalasi. Ainasu mayamda yeliba thawai asigi laifam khanggaduna leirakpani. Asumda hainaduna nungdang aduda sangoi maning adomda lakle. Mayam aduna pairakpa mainamna mafam adu pungan ngale. Masidagi maiba aduna khangle thawai adugi hakchang adu mafam masida leire haibasi. Maiba aduna haibadagi mafam adu tawthoklaga yengki. Asumna tawthoklaga yengubada Sandiyagi hakchang adu pungpat patlaga leiramki. Lekai asida tamnariba yum masida mi leiba ngamdriba asi yum asigi sangoi maningda mi asiba ama phumlaga leiramle haiduna lekai wawa launari. Pawayu tabada lekai miyam mathang jausinnarakle. Asumna Sandiyagi hakchang adu lekai miyamna potloiki. Masigi matung lekai da amadi yum aduda kaisu thoidokpa tawkhidrei. Lairei pag jauba ngamdraba Sandiyagi thawai adu aran khubam phangjaduna lairibag yauki. Masigi matung takhelei. Ahan asum oisilaktuna punsi lomki. Mahakna siramdai phauba wakan adumak soiki.
Takhelei leikhidraba matungdagi tompokna yum adugi yumbu oiduna tiekta kaidana nungaina pankhre. Wari asi matang asita loijare. Wari asida soikiba lankiba wahai wata kaya yawrabasu tabiribasingna pukchel sauna ngakpiyu.